Arambai Tengolgi PRO Robin Mangang Khairak Pong update gi la khotjarake pikraba tampak si dalai binari ba furup ani asigi miyoi kharana ngai halai tin yenaba hunnaba si ta sekna taba yengba nungai jade angang kharana pangai haina bana makhal amani nakalani maki mature oiraba sakhanglaba mi oi sing yauna wa ngang narak pase aphoba khudam nate masi kanana su thingba ngamoi aduna wahai hek nganglakpa mi oi adu police na cyber crime na khudak tafaduna cheirak pibiu haujik nakalani maki phibam phajade tongan tongan de issue da tension loina leinari bani aduna kaisu natabada khamba ngamhodaba mai chaklakpada yengna bana nokani amadi mangja doisi leminari ba furup animaktani mikup asidagi nakalani maki mi amatana wakai ngangbiganu Arambai Tengol gi luching pural Korounganba Khuman dagi lokhotjarake Lairiba fibam sida maitai nupina igi pal ngaktabada mangjabaduga cham manana maitai nupana sumito kiningol lawrakpada mangjai khangkhangdana yeknaba laibaki matik mayai leiraba drone yangkhairom Arunachal Pradesh ki border tamna paisilakpa ubadagi India gi laser weapon khulaina kapthaduna thugaikhrei pau tabadagi malem pumangakna khre hari pau sigi oina hojik phawbagi oina India gi defense system confused tawnaba amadi yahandanaba thajilakhiba drone sing adu karamba laibakino haiba hojingmakki oina lon na thupna thamli panbe yabadi India gi state ama oiriba Arunachal Pradesh ta thajilakhiba drone sing adu laiba asigi deploy tawduna thamliba air defense system bu chamam na handuna thamlaga amadi communication system bu jam tawhanduna leiringai manungda missile amadi rocket kapsilakpa ngamhaunabagi changing ama oigani maramdi missile amagi mamal yamna tangmu maramna air missile kapsin ringai da drone thajinuna yeknaba singbu ngahwanaba thawrang amani Misal hana kapsil laklabadi air defense system na misal adu yamna line aduma kapthaba ngamgadaba maramna asigumba lalgi lalong asi sijinnaba horakpani hari chawkholaba laibak singda su laser weapon bu amuka hena advance oinaba kanna hotnaribani langi khulai pumna maktagi laser weapon sijinnabada sel yamna changdaba amadi pamliba target adu busu yamna line thugaiba amadi kapthaba ngami malengi landa anawba saklon kaya uragani hari Ukraine gi landa US ki khwaidagi matik mayai laiba fighter jet ama oriba F-16 Russia gi air defense system S-400 na anira kapthaduna manghan krei tabada Pakistan laita phangkhang khidre hairi panbe yabadi Ukraine gi landa Russia na F-16 Kapthakhre tabada Pakistan laita phangkhang khidriba asi $1 billion kaya da yamna tangna US tagi F-16 fighter jet marfuga manga rom laiduna thamkhrabani loinana India na Russia dagi S-400 air defense system manga laiduna Gujarat amadi Chandigarh da deploy tawduna thamkhrabani maram aduna Pakistan na mangjaramba manglan thunglaroidra khalakpadagini hairi Athouba Alexander oinamna leikidaba waba phongdokchaba haukiba 15 April 2025 Tuesday numit asigi nungthel pung 12 makhai taba duaida laibak thiba thodok amada manung madam chadna khoi khwai khibikpu thadok lamnaga taibang pana sibu thadokhi Alexander oinam mahak asi Arambai Tengol unit 32 gi member ama oibeda natana lanfom kayada amadi Arambai Tengol gi thabak thoram khudingda Mangjil thaduna lakhiba nungsikhiba Athouba amani nungsikhiba Athouba Alexander oinam ningthaukhong kha ward number 5 mahagi mafamda Arambai Tengol pumna maki maiki degi thamoi songna wabu phongdokchari nungsikhiba Athouba se aduki matik mathauna leiba ifurup asibu kannaba hotnabada achoba thodang lobiramba Tengoloi amani Athouba Alexander oinamna leikidabada setna khainabagi awa maisa langhoriba mahaki apokpi oinam ongbi Premila Devi loinabi oinam ongbi Chanchan Devi amadi nungsiraba macha nupa leihoriba imung manung marup mapang khudingmaki awabadasu Arambai Tengol pumna makna thamoi sokna saruk yajari khangamjariba Leitre Robertson control room operator Arambai Tengol GHQ punna jaminaba yaba wakhalot manaba legislature sing punsilaga thubada anawba lenga ama semlagani TA Saidabata Chahi taret khuntakpagi matamda awasimu Manipur dagi takthokhinaba honabada choba thodang lawkhibi Manipur gi leimarembi Indru Prabha gi mitam amang asi Manipur Legislative Assembly gi speaker Thokchom Saidabata na Assam gi Kasar district gi manung channa Binakandi part 2 da maikum hangdokhrei chahi kudingi Maras Gambir Singh Narsing amadi Hira Chandra Buding Singh bagu Manipur da leimarembi Indru Prabha gi mitam Khinnaba honabada Manipur lenga na sungsoi soidena yarakani khongthang asimak thabakta onthoknaba ma ki maikai degi angamba thakta Honagani haina barak tampak koibada khundariba miyamda speaker na thajaba pikhi amaromda punna chaminaba yaba amadi wakhalon manaba legislature sing punsilaga thuba matamda anowalenga ama semlagani haina phongdokhrei leimarembi Indu Prabha statue installation committee amadi Athouba singi liklam thiba lupna punna khusamnaduna Binakandi part 2 da leiba South Barak Rural Development Agency complex sa pangthokiba thoram adugi manung chana complex asi ngasi dagi leimarembi Indru Prabha complex haina Mingthonuna nauna speaker Saidabata na sangkakhi
ꯊꯧꯔꯝ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯕꯔꯇꯅ ꯑꯇꯧꯕ ꯊꯣꯏꯕꯤꯁꯤꯡ ꯑꯁꯤ ꯂꯩꯔꯝꯕꯒꯤ ꯃꯥꯂꯦꯝꯗ ꯃꯩꯇꯩꯁꯤꯡ ꯂꯩꯔꯤ ꯍꯥꯏꯅ ꯁꯛꯇꯥꯛꯄ ꯉꯝꯕꯅꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯋꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯆꯍꯤ 8 ꯆꯨꯞꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯈꯤꯕ ꯃꯇꯝꯗ ꯑꯋꯥꯁꯤꯡꯕꯨ ꯇꯛꯊꯣꯛꯅꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯅꯔꯁꯤꯡꯍꯅ ꯋꯥ ꯇꯥꯟꯅꯈꯤꯕ ꯀꯁꯥꯔꯒꯤ ꯂꯩꯉꯣꯟꯗꯒꯤ ꯄꯥꯠꯀꯤ ꯃꯁꯛꯇꯝ ꯀꯥꯏꯗꯅ ꯊꯝꯅꯕ ꯃꯍꯥꯛ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯅꯤ꯫ ꯄꯥꯠ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯂꯝ ꯁꯣꯛꯆꯤꯜꯂꯛꯄꯅ ꯄꯥꯠ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯝꯅꯕ ꯑꯀꯣꯏꯕꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯈꯜ ꯁꯥꯅ ꯎꯕ ꯉꯝꯕꯤ, ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯤ, ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨ ꯄ꯭ꯔꯚꯥꯒꯨꯝꯕ ꯑꯃ ꯃꯅꯤꯄꯨꯔꯕꯨ ꯃꯃꯣꯝꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯝꯕ ꯑꯁꯤꯃꯛ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ꯫ ꯋꯥꯔꯛꯂꯕ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯃꯥꯏꯆꯧ ꯄꯨꯔꯦꯜꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯃꯤꯟꯅꯁꯤ꯫ ꯉꯁꯤꯃꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯤꯛꯂꯝ ꯑꯃꯗꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ, ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯅ ꯂꯥꯎꯔꯕꯁꯨ ꯃꯄꯨꯡ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯤꯕ ꯉꯝꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯑꯩꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯃꯗꯤ ꯅꯤꯡꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯇꯨꯡꯏꯟꯅ ꯃꯈꯣꯏꯗ ꯆꯦꯟꯈꯤꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯂꯤꯛꯂꯝꯁꯤꯡ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯝꯗꯇ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯏ, ꯑꯋꯥꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯀꯁꯥꯔꯒꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯝꯕꯤ, ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯕꯣꯙꯨꯆꯟꯗ꯭ꯔꯒꯤ ꯃꯃꯣꯝꯂꯣꯏ ꯏꯟꯗ꯭ꯔꯨꯄꯔꯚꯥꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯁꯥꯔꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯃꯇꯝꯗ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯦꯝꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯒꯣꯂꯣꯏ ꯃꯅꯤꯄꯨꯔ ꯂꯣꯕꯤ ꯁꯦꯝꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ꯫ ꯃꯍꯥꯛꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯀꯁꯥꯔꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯨ ꯄꯤꯈꯤꯕꯅꯤ꯫ ꯅꯥꯏꯕ ꯄꯣꯂꯤꯇꯤꯛꯁꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯤ꯫ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯇꯣꯈꯥꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯂꯩꯕꯥꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯩ꯫ ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯈꯣꯏꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯕꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯅꯔ ꯑꯃꯁꯨꯡ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯅꯤꯃꯛꯇ ꯆꯤꯟ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟ ꯁꯧꯒꯠꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯇꯨꯅꯕ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯀꯥꯏꯕ ꯄꯤꯕ ꯊꯣꯛꯍꯟꯗꯅꯕ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯟꯅꯐꯝ ꯊꯣꯛꯏ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯍꯟꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯕ ꯌꯥꯕ ꯑꯃꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯈꯟꯊꯗꯕ ꯃꯑꯣꯡꯒꯤ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯗꯕ ꯆꯨꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯊꯣꯛꯀꯗꯕ ꯑꯃꯗꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯗꯨ ꯑꯗꯥ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯨꯝꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯉꯥꯛꯀꯤ ꯆꯨꯛꯂꯤ ꯄꯥꯏꯔꯛꯂꯕ ꯃꯇꯨꯡ ꯊꯥꯖꯕ ꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯝ ꯊꯦꯡꯅ ꯃꯨꯛꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕ ꯉꯝꯗꯦ꯫ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯗꯨꯅ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯐꯨꯔꯨꯞꯀꯤ ꯁꯛꯇꯝ ꯃꯆꯦ ꯇꯥꯅ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯒꯤ ꯃꯆꯠ ꯅꯠꯇꯦ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯍꯟꯕ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯃꯆꯠꯅꯤ ꯂꯧꯏ꯫ ꯃꯁꯤ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯗꯤ ꯂꯨꯆꯤꯡꯕꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯃꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯕꯨ ꯑꯣꯏꯔꯣ ꯃꯥꯒꯤ ꯄꯥꯔꯇꯤꯅ ꯂꯩꯉꯥꯛꯂꯣꯟ ꯄꯥꯏꯅꯕ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕ, ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯠꯊꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯅꯕ ꯚꯣꯠ ꯕꯦꯡꯀꯤ ꯌꯦꯡꯂꯒ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯅꯠꯇ꯭ꯔꯒ ꯃꯆꯦ ꯇꯥꯅ ꯀꯥꯏꯅꯕ ꯌꯥꯕ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯀꯝꯃ꯭ꯌꯨꯅꯦꯜ ꯅꯥꯏꯕ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯕ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯅ) ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯅꯕꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫
Political party bu oigera, lining a mari lena balup sing bu oigera, magi organization gi yaifana bagi tabak chataba yai, taubata bu atopa kanglupta akai bapi gadaba tabak amata tauroidabani, masi lo na su yade kariguma kanglup amana natraga amana apun bagi saktam thugaina bu honarak pathoklabadi, aduguma mioi kanglup adugi mathakta, miyam maru oina lengak na khulai thuna logi oiba chairak pina bagi thaurang lokhalabadi, thoaning daba thaudok sing thoandana bu honabada chauna mating oibadana tana, Kanglup masel gi marakta nungsi chana na hingba ngamgani. Itura kalam dagi lakotjarake, yellow furup sing na punna changsilaklabadi amukta oikhidriba mawngda thoaningdaba thaudok tholakpiyai. Manipurda Kuki sing na tawning ba tawba ngangning mangangba yabagi ayaba India lenga na pitokhrabra natraga makoina India Constitution bu singna bangambagi thak yauna lehen khrabra haibagi wahang sing hangningai oiragli. Maramdi chahiyani faraklaba fawba makoina mitai yellow mi singda yumfam yaudaba semjin sajinba oidaba minamba wa kaya muk nganglaga law khongbagi mathakta kanglon nana lobu muthat makhutta pairaga tawning ba tawhonbagi ayaba India lengang na pithok pamanbagi thawong oina chatharakpadagi wafam sing asi India lengakta mitai yellow mi singna hangba yabagi tangkak yorakpani haibada haiman bathok loi khali ngasi Manipurda tha kunithoi kunga humdoi helaba irang asida mitai singna India gi constitution bu ikai khumna duna logi wangma thaba amata tawdana laklabasu Kuki singna di madugi ona taina bangakta tawduna lairi haibase state asigi Kuki nataba furuf kanglup khuding mangna ikhangda khangnari wafam sing asi mitai singna hainarakpagi maramdi Kuki singna semjin sajinba puwari sing kayamuk iraga ningsing bathoktraba matamdagi leraklaba Manipurgi yellow furuf sing maru oina yek salai leiba lamdam asigi chingmi tami singi puwari sing kudam oina thangjing chingi waribu aranba yumfam yaudaba maming thonduna thangting haina onthoklaga ibagi mathakta makhoina Manipur bu makhoigi lamni haiba ngamsilakpagi mawongda lakpa asina maram oiraga India lengakna makhoigi aranba yumfam yaudaba thawong sing asi tawbada ayaba pirabra haibagi wahang lakli maramdi Kuki na khoina oidaba mina manganglaga Manipurdagi na khoigi oiba tonganba lengak lehenaba honariba asi khudaktagi lepu hairaga aranba tawba yade haibasi Mangzauna na khanganduna chairak piramlabadi chahi ani fadana Manipurda mausagi fibamda hanjilhanba ngamlamba yabani khali nakala maromda thengnabasu thengna India lengana Kuki singi aranba thawong sing ngalingai da khangaudrabasu ngasidi makhoigi aranba sing pumnamak sing Manipurgi yellow furup sing na macha khaina khudamga konana ayiba oina India lengakta piraba matam asidadi lamhen tuhenba mina mangangba migi mapa mapuna thamlamba laifam sing amadi Manipurgi ningkha tammang lamba yellow furup sing da ngarang nahanda lakpa saidang lamba sing na khoina kanglo lana thabak amata tawba yararoi haibagi jackson wa thamlaga yade haiba khangan nabanga sigi India lengana Kuki lamhen tuhenba sing Athouba matamda laksin handuna ngasigi state asigi chingmi tami yellow furup singi apambani khangna thabak oina pangthok haningi madu natrabadi lamdam asigi mitai yellow furup ta natana chingmi yellow furup sing da su aranma thawong chathabada kaw thabagum India lengana thaduna thamlamlabadi amukta oikhidriba mawongda Manipurgi yek salai leiba yellow mi singi apunba khongjang yellow mi chingmi tammi singna India lengakta changsilakpa yabagi oithokpa leiba maramna yumdang mana kainaiba law mapu yongna tanbagi thawong sing chathaba yade haiba India lengana khanganba chungani